Good morning, ma'am. Punong po punemjeri. Masidi mukbang tawdabida a day in my life oidone. I say ma'am khangbi da bayar wadi tura Meghalaya da lay bo. Sida aina post office da thawak macha ma tawdabne atuda si lai pho da quarter se phange. Ai daily routine do hai tare. Atu ki video ina tawse to bari ngasi se. Ado ma'am nungai ga da khangde do nungai na ba semjake makhata na yengna se. Cha ga jitoi ko. 짝 통는 거 떠올수 짝에 너무 라이스 쿠커를 통해 쿠커를 통으로 야외 크라프트 비바 톳바 짜는 라이스 쿠커를 통으로 그렇게 걸리더라 공사 아니 시싱은 장르 이 video sidi mukbanger amana mukbang tawdrakanda yumda kai chai habini ko si alu khena base lupa tara pi mo yon lame ko ina hakna la ka lei bene bo ong ko lei ge phang dra yon dra si pillars hai tare ado si swaine si ai ba si khar wat le me amadu kini spinach ko beetroot ko chari se खर हापे दाइ सिसिना मु ai pambi da haptene ba ai pambi yana da kyau gaja da pura fresh meat su phaba skin ju phaba ai mukbang da upai le tabagi sa cha bo ne ba mana masing jin hana pam okay sangarapani ko khara stretch tawdadi ko ai di pretty pa shoulder je na tawr le ba di khara shoulder se ka shara ga chu ne मैं मैंने तो इसे पोस्टर गुम्बा लान सोई बे यावरी एक्सपर्ट यावरी हाइबिरमो ai sum yumda nambe le to zarne sim ta chatri hata sina seta ma ai gi hingon macha nakan dai sina squash ne lei ne alu pambi ne khamen sinba ne samaroi ne gajar ne morok ne lettuce ne ma'am khara sum thaja bani sai langin mane hogale carrot ne samaroi ne tomato ne morok hawai thak sai na morok pa pot na ba na sum fridge ta ba ma ton tho me ne yim gan mane hogale lettuce ne sina hojik iruzarani Henge ngasi di video namada do cha thor bibimbap sauce yaudabi sauce lei ko gochujang ga aina semdaba
짠네. 제reb이랑 뺄 거야. 그래, 쫙 라면 이거 없었어. 이렇게. 시제 칠리 오일 내먹어. 이거 쉐만이. 이게 참 짬매루나 가라 합세라니. 머루 하나만 더 해. Pasok. Pasok yan. Kaya na. Really? कल 12 बजे का पहले है क्योंकि सैटरडे है ना. Lunch break. Ma'am nói chuyện này khá nhiều ấy. Ấy là xong mình khá lệ đi bà. 퐁퐁 살이 하오담. 하오 대변 저 하오에 but 아무 해나 하거든요. 실내들이 잉바. 하고 아니면 이들이 샤바. 여기 재킷 딱 내려. ऐसे कैसे होगा? बोले तो कल पूरा दिन भर जब तक मैं हम बोले क्यों नहीं गए आप नहीं आए. अभी हो गया देखो. ए लो नाम बोले हुन्छ कि ऑप्शन बोलिएगा. फाइल पर बात कर रहे.
super fast. Hꯧꯖꯤꯛ ꯍꯜꯂꯛꯑꯦ ꯆꯥꯃꯨꯛ ꯆꯥꯅꯕꯃꯨꯛ ꯊꯧꯔꯅꯤ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯒꯥꯔꯤ ꯆꯦꯟꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤꯁꯨ ꯆꯥꯕꯁꯦ ꯆꯥꯛ ꯃꯌꯥꯝꯅ ꯆꯥꯕꯗ ꯇꯧ ꯂꯩꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯆꯥꯗ꯭ꯔꯗꯤ ꯀꯥꯏꯗ ꯑꯦꯅꯔꯖꯤ ꯂꯥꯛꯇꯣꯏꯅꯣꯕ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯨ ꯑꯗꯥ ꯑꯦꯅꯔꯖꯤ ꯑꯗꯨ ꯊꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯧꯔꯤ ꯁ꯭ꯀꯥꯏꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯌꯥꯝ ꯐꯖꯕ꯭ꯔꯣ ꯁ꯭ꯀꯥꯏꯒꯤ ꯃꯆꯨ ꯌꯦꯡꯉꯣ Mom. Ta-da! Hey! Pukul si pukul leh loyo. Si dah mula. Shoulder je kaya orang. Hafta ni aku show mal. Oh, New Year Day ni aku ready. Thok teri dah. Jak sar se. Sini lagi nungdang di. Bolan, cakka, kopi ka. Sini ngari merpa. Ngari magun ni dewa. ꯇꯣꯝꯗ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯆꯥꯕꯁꯦ ꯍꯩꯅꯔꯦꯕꯀꯣ ꯑꯉꯥꯡꯁꯦ ꯇꯥꯏꯞꯇ ꯑꯩꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯆꯥꯔꯒꯦꯀꯣ ꯂꯥꯁ ꯁꯣꯛꯀꯦꯁꯤꯅ ꯉꯥꯔꯤ ꯃꯦꯠꯄ ꯈꯨꯍꯥꯎꯁꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯩꯈꯣꯏꯗꯤ ꯐꯦꯁ ꯋꯥꯁ ꯅꯝꯕ ꯍꯥꯏꯇꯥꯔꯦ ꯁꯥꯄꯣꯟ ꯑꯃ ꯍꯥꯏꯇꯥꯔꯦ papaya soapto winternina nungdangda irusadre allergy to winter digo Christian nung poet ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯒꯤ ꯅꯣꯡꯃꯗ ꯇꯧꯕ ꯊꯕꯛꯁꯤꯡ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯀꯥꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯄꯨꯡ ꯃꯨꯛꯕꯥꯡ ꯃꯣꯁꯂꯤ ꯃꯨꯛꯕꯥꯡ ꯅꯝꯕꯁꯦ ꯁꯦꯇꯔꯗꯦ ꯅꯠꯇ꯭ꯔꯒ ꯁꯟꯗꯦꯗ ꯑꯗꯨꯅꯠꯇꯗꯤ ꯐꯪꯗ꯭ꯔꯦ ꯅꯝꯕꯁꯦ ꯄꯨꯡ 7:30 ꯍꯜꯂꯛꯑꯅꯤ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯩ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯁ꯭ꯇꯥꯐ ꯌꯥꯝꯗꯕꯩꯀꯣ ꯊꯕꯛꯁꯦ ꯃꯤ ꯑꯃꯅ ꯑꯅꯤ ꯑꯍꯨꯝ ꯍꯥꯏꯔꯒ ꯇꯧꯅꯔꯤꯕ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯀꯗꯕꯅꯦꯕ ꯇꯧꯔꯒ ꯈꯔ ꯑꯩ ꯁꯝꯁꯦ ꯆꯞ ꯇꯤꯡꯉ ꯂꯩꯔꯦ ꯃꯌꯥꯝ ꯀꯩꯅꯣꯒꯨꯝꯕ ꯋꯦꯛꯁꯀꯨꯝꯕ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯌꯔ ꯀ꯭ꯔꯤꯝꯒꯨꯝꯕ ꯀ꯭ꯔꯤꯝ ꯍꯤꯃꯥꯂꯌꯥꯒꯤ ꯑꯃ ꯇꯩꯌꯣꯟ ꯇꯩꯌꯦ ꯀꯩꯝ ꯈꯟꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ
ꯉꯁꯤꯁꯦ ꯐ꯭ꯔꯥꯏꯗꯦꯅꯦ ꯁꯦꯇꯔꯗꯦꯁꯤꯗ ꯀꯩꯒꯨꯝꯕ ꯊꯥꯒꯠꯄ ꯌꯥꯔꯗꯤ ꯊꯥꯒꯠꯇꯣꯏꯅꯦ ꯑꯗꯣ ꯁꯤꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯕꯕꯨ a day in my life ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯌꯥꯎꯔꯁꯨ ꯍꯪꯕꯤꯔꯛꯑꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯑꯟꯁꯔ ꯄꯤꯖꯔꯛꯀꯦ ꯁꯤꯒꯨꯝꯕ ꯚ꯭ꯂꯣꯒꯀꯨꯝꯕ ꯄꯥꯝꯕꯤꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯦ ꯃꯑꯣꯡ ꯃꯈꯜ ꯃꯈꯜ ꯌꯦꯡꯉꯦ ꯃꯨꯛꯕꯥꯡꯁꯦ ꯇꯁꯦꯡꯅ ꯄꯤꯌꯥꯏ ꯄꯨꯟꯗꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯄꯣꯡ ꯁꯧꯅ ꯄꯅꯦꯟꯖꯩ